Chini ka Henna Chabana Meeoibagi heart Sokhalli Haiba Khangle report. Matamgi awan ba matungin na miyoy ayamba machiway bachinjak masal suna sabaga loinana hakchang sajel sang nai na tawbagi hainabi thamnarakle. Adum oinamak hana thajan naramdaba mawongda miyoy bana yamna toina sisina bachinjak makhalamana heart ta chawna akaiba thogalakle haiba mayek sengna khangba ngamle. Journal of American Medical Association JAMA da phonglakpa report amana hai kanagumba miyoy amana ka hianba mawongda chini charabade heart ki laina ohelakpagi risks wangkhalak wafam asiga mari lainana cardiologist Dr. Dimitri Yaranovna report amada hai cholesterol wangbana maram oiraga heart ki laina ohelakpani haina miyoy ayambana thajana yadubu heart ki laina ohelakpagi matangda cholesterol dagi chini ne hena khudong thiningai oi numit khudingi miyoy bana chari bachinjak ayambada chini gi saruk yaure mapandagi leiraga chaba peketa hanba sapot singdana chini gi saruk amuka hena yaure phana yamna hakchang sajel tawba miyoy oirabaso nongmada chini ka hena charabade heart ki laina narakpa yabagi risks wangkhalak chini sabaga mari lainana heart ki laina naba miyoy lak tararom chahi khudingi hengalakli haina report asina phongdokle report asina hai kumjali singani kun mangada researcher singna tongan ba yumpham da thijinbada chini chabana maram oiraga heart ki laina ohelakpa yabagi risks chada taraga tare hengalakpa thengnare coronary artery disease ki risks chada kulhumdoi amasung stroke torokpa yabagi risks na chada mapan hengalakpa thengnare haire pumnamak asigi mathakta malem apunbagi waina yengbada chini chabana maram oiraga chahi amada type 2 diabetes naba migi masing lakungani thoirom hengalakle haina JANA gi report asina phongdokle hena khudong thiningai oibade chini ka hena chabana hakchang manungda inflammation thogan bagal oinana blood pressure wangkhadalle cholesterol gi chang wangkhadan bagal oinana blood sugar control tawbang amande haire